PM Care ki makhada District Hospital Bishnupur da Narendra Modi na virtual ki khutang da 500 LPM Medical PSA plant ngasi sanga krai thoramadu da Manipur ki Chief Minister and Biren Manipur Pollution Control Board ki Chairman su oriba Oinam AC MLA Radha Kishore, Chief Secretary Dr. Rajesh Kumar, Additional Chief Secretary Health and Family Welfare Bhi Bumlun Mangamadi atai masak naiba kya su sarukya ki Prime Minister Narendra Modi na phongdokibada Corona lan thengna ba PM Care dagi Oxygen vaccine matik chana thaurang tawrei laibak sigi chingnung manung samudra yauna Bharat ki mafam kaya da fanghali laing bada selgi awaba leitana ba Ayushman Bharat ki makhada thaurang paikhat krai laing bada hidaki khudong chadaba khudingmak leitana ba Sanjeevani app hongdokrai Medical College masing hengat krai COVID-19 ki chaitheng lehandana ba angamba thak ta honagani haiki पास को जोड़ ले तो केंद्र सरकार राज्य सरकार इन सभी के प्रयासों से देश को करीब 4000 नए ऑक्सीजन प्लांट्स मिलने जा रहे हैं। ऑक्सीजन की चुनौती का मुकाबला करने में अब देश और देश के अस्पताल पहले से कहीं ज्यादा सक्षम हो रहे हैं। साथियों, ये हर भारतवासी के लिए गर्व की बात है कि कोरोना वैक्सीन की 93 करोड़ डोज लगाई जा चुकी। बहुत जल्द हम 100 करोड़ के आंकड़े को पार कर पाएंगे। Chief Minister and Biren phongdokibada COVID lan thengnana ba made atayana basing laing naba center lengang-tagi fanggada ba mateng sing fanghali makha tana su lokhigani COVID-19 thengnana ba angamba thak ta honagani haiki